ngasi phong ki bese phong hoyelan pawdi mari shiba laimai digi lokhosarakan editorial page dagi lokhosarakan special content moina ma'am na thamjaramge thamjagaduriba content asigi mamingsina kumja English singaniga kungani thuda Puthorakhiba singdagi khwaidagi Singthaningai oiba khara hanmada remote control mathou touhanba Cyborg Cockroach science concert kunjo naurem miam khangminasi kumja English singaniga kungani thuina haukhrabasu back through haiba way sidi nakongda adung ngangduna lehori thijinbegi thabakta mai unchilibasingna puthorakliba punamak sigi sanapamlei adubu khara hena singthabi aba haiba madilei aduna akhangai singi mot matungina anauba yawol purakpa ngamlagani haibagi damak breakthrough ni haina singthariba singi maramda khangjin bhaibasi kananingai ni tawbagi budi akhangai singi maraktasu mot khena budi lay aduna tuan source singda pinarakliba mot singdugi pabadasu nungai gadabu oina khangatlaga pongdamjage Sathiba disaster ama thulakpadigi aso building sing ningkhairakpa matamda thengnaba khwaidigi ninghanaba pokpa thawong amadi karamba mafamda karamba jagada karamba kaya akai toy marakta lekhre makhoigi marakta hingliba kaya yamna yauribagi haina khangdokpa sina rescue operation mangjil thana sangsiliba mi aduna pambai irei leitrabagum makhut makokta hapagi phibamsi hek thoi aduna karigumba matamda disaster aduna suwan khre haine singnariba mi singdugi asiba sang phaw phangdana operation lution khibasi iramda manipur asida su tholakli asigumba siraba tanjada ati akai singi marakta sanglaga akupa I paw piba ngamba pambe ama leirakpa haibis kayada kana khakadaba Japan gi Riken Institute of Physical and Chemicals Research Cluster for Pioneering Research CPR na lusing khiba Malem gi thakta leiba thizin loop amana remote control amagi matengna mathau tohanba ngamba battery na salaiba Cyborg Cockroach ama puthokpa ngamkhre masida solar cell amada samjinba hanna charge tawba yaba battery amana salaiba wireless module ama yauri engineering gi pambaina semgalagliba Cyborg Cockroach asina maningtamna satpa amasum lengotpa ngami haina NPJ Flexible Electronic September 5, 2022 da fongdorakibani saruk amana til insect saruk amana machine oiba Cyborg insect sing saraga disaster amana mang takalaba building singi akai toy marakta hingduna leiba mi yauribra haina khangdokpa ngamhanabagi mangsi saikya gi mamangdagi mangduna lakna khibani asigumba Cyborg insect amana akai toy marakta satnahanbigi mechanism si araiba madi hoiti aduga matam kuina mathau tawrakpa matamda battery gi charge loikiba haibisisu khudong sadaba mani aduna Riken gi thizin loop asina Cyborg Cockroach asina lepa leitana mathau tawba ngamhanabigi dama solar cell ama Cyborg asida hapsali asuk yam khraba component sing si pikraba cockroach amada hapsinba haibisisu aruba matang amhoi aduna ka hena pakraba solar cell module ama samgatpagi mathau tarami component singsi cockroach aduda matam kuina napsinduna leinabagi dama akhanaba gam adhesive sijinaba haibisisu maru oirami Riken CPR gi Kesnori Fukuda ngasi lusing kiba loop asina sarakna centimeter 6 inchi 2.4 sangba Madagascar cockroach ta sangyeng sing pangthopawki Madagascar cockroach pu akhanana khalubigi maramdi makhoisi paiba ngamdi aduna remote control na lakshinbada hena khudongsai loop asina wireless leg control module amasum lithium polymer battery bu akhanana sem saraba backpack amaga loinana cockroach adugi thorax napsilami masi elastic polymer amana 3D print oraba model cockroach amagi haksanga sunaba bongna samgalibani thabo oina pangthorakpa matamna su backpack aduna cockroach adugi thorax koliba saru aduga susinaba leiba ngamlami masina backpack aduda yauriba electronic device singbu thama sumna phibam ka hendana leiba ngamhalami millimeter 0.004 gi sangda ka hena paraba organic solar cell module aduna cockroach adugi abdomen gi maning thangma sarukta hablami masina
milliwatt 17.2 gi power pi bangamlami masida phangliba power asi ayingba insect sing da khwaidigi nobagi oina hapnariba device sing digi saru yankhai helabani haina phukudana phungdorakli solar cells module asi hapnabagi damak thijin lup asina ahingba cockroach amana satpa amasum leng otpegi matana kupna yingsilmi masidagi khangma ngamlakhibadi cockroach aduna satpada abdomen gi mawong matau honglai amasum escoskeletal gi saruk singdu amaga lonchinara I haibasini masiga susinahana bagidama solar cell module singduda gam taiba amasum taidaba saruk sing tuan thamlami masna cockroach sing aduna satpada maningtan satpa yahalami cockroach adugi makhongi saruk singbu stimulate tawhaliba wire singa loinana electronic component singdu pulap hapsilaba matungda cockroach cyborg singdu sangenglami battery du minute kuntra mangal numit mangal makti natabada thamduna charge toraga wireless remote control du sejinaduna cockroach adubu sathanmada natana oyamasum ye lomda laithok lesin tohon masungumlami asumna semgalagliba cyborg insect singasina disaster na tek kaihalaba building singe ate akai singe marakta sangsinduna rescue operation na mateng pangduna miyoi kyagi punsibu kanma ngamlagani hari atopa amaromdana makhoigi cyborg system asi atopa insect singdasu sejinaba yagani aduna atopa lam kyadasu kanaba pirakani hairi hensu pausina makhatana su phungdorakli pausu lusilakpuna tendakpa update angatanga myamna thamjage Pakistan gi sanglakkiba khulai paiba miyeni BSF ki makhutta laikidre Punjab ta leiba India amasung Pakistan leiba anigi lonaba sarukta aran mamongna sangsilangnaba hotnaramba Pakistani intruders ani BSF ki makhutta laikidre haina mari lenaba officials na phungdorakli official oiba report singi matungina khulai paiba Pakistani intruder ani asi tungan ma thawdoni da laikidabani ngase pung nipalom tawada Gurdaspur sector da Pakistan dagi aran mongna khulai paiba miyoi sing sangsingkre habigi pau phangkhiba loinana BSF na mafam du mikup na hom singna thabak tawduna laki matam adu yamna singna ne eba mongda khulai paiba miyema ngamkhai gi sarukta khari ba sambal manang nangna sangsilakna bokonaki BSF ki mekedi gi miyoi dubu mafam adu gi handokhina bo warning tawrobu khulai paiba miyoi duna maki nungmai adu thangatuna security personnel singna singna padigi makpu mathau tori BSF personnel singna kaptuna hatkibane hari atopa thawdo amadana Amritsar da leiba Daria Mansur village da singnanego eba mongna miyema ngamkhi gi saruk lan sinduna sanglak pathingnaki madu ubada security force no makpu lepnaba madi mafam durigi handokhina bakhanki adumanama miyo eduna security force ki wapa madu butabagi mutta makatana manglomna sangsilakpadigi tangai fadana security force na nongmaina kapagi thawdok miyo edu kudakta lekatnaba ngamdana lasikibani miyo edudagi nongmayama su phangma ngamkhene su pausna phungdorakli adu hausiku inadi myam paus su matang sa lusinjarage masu myam puna no update ngaminasi